खुरमजरी ISTV की पाव में ताबिरी बसिंग तराम नोकचरी अहनबद मरुइब पाव खुयाथोंग द बम पोखाइबद नन मणिपुरी अहुम सिरे मरी सोकले अमदे इसिंग तादब तोती की चही कुन की टैक्स थाजिलपद मियाम मई हौना साउनरे पाव संथोंग पिजरी इम्फाल पुलिस स्टेशन की मनुंग चनबा खुयाथोंग दा बम पोखाइबदा नन मणिपुरी अहुम सिरे मरीना सोकपदगी हॉस्पिटल दा लाइकनखरे थौदो असिंग असे अयुक पुंग मंगा मखाइरोम ताबा मतमदा खुयाथोंग पोलेम लेकाई गिदा लेबा फुरी साबम मंगोल कौबा गाड़ी की पोचै योनबा दुकान की ममांगदा पोखाई खिबनी थौदोक अदुदा लेखिद्रबा मियोइसिंग अदुदी श्री यादव चही कुंठा मंगा लोलान चही कुंठा तरुक अमदे कुसुम चही हुंफुनी मखोय अहुमक उत्तर प्रदेश के तोंगान तोंगान मफमदगिनी सोकलब सिंह अदुदी यूपी की पुंसी नगर दगे राजकुमार चही कुंठा यूपी के रामपुर दगे गैना चही यांखई यूपी दगे सुरेंद्र चही कुन अमसोंग नागालैंड की शीलोथा चही यांखईनी सुरेंद्र हौजिक अरुबा फिफमदा हॉस्पिटल दा लाइकनरे थौदोक थोकफमदा पुलिस की मकोक थोंबसिंग लाक्तुनी यंगसिनखी अमरोंदा रिम्स हॉस्पिटल दा लाइकनरीपा अशोक सिंह डिप्यूटी चीफ मिनिस्टर गायखांगम ने यंगसिनखी खोंगचदा दुदा डीजीपी शहीद अहमद यावना पुलिस की मकोक थोंबसिंग लोइनरखे गायखांगम ना पाउमिसिंग दा फोंदोखिबदा थौदोक असिदा सिक्योरिटी गी असोनबा मदे अहोबा लेते हिंसा की थौदोक सिंह चथरगलिबसे कंडेम तौफम थोई लालौलुप सिंह मपांगल सोंथरकपा अमसुंग तुंगी लंबी उरक्तबदगी मिचम अमदे टोल तारबसिंगदा ओनसिंदुना हिंसा की थबक चथरगली मियाम की पुंसी लंथुम सेनबा मणिपुर सरकार पुलिस डिपार्टमेंट अकनब चेक्सन थौरांग लौखली मसीदा मियामनसु मतेंग पांगबियु हाइखि मसी हमरम हारगदी नारोन सिंह असिगी निंगब काइबा फ्यूचर लेतबा अरे आसास लेतबगी खुदमनि हाइजबता दिस इज सम साइन ऑफ द लैक ऑफ आइडियोलॉजीज ऑब्जेक्टिव लेतबा दिगी तुंगी ओइबा पोट अमखक मंगलान से लेतबगी ममी ताई हन हाइजबताई अदगी मिचम प्रजादा समाइना इनोसेंट जम ओइबा अदे तोल तालाब मी नुपी अंगांगदा अदगे लेत लाइरा मया मसिगी पंसीबो बिखम नहन बसे मसी करी कट बुरकर व्हाट बेनिफिट दे आर गोइंग टू गेट आउट ऑफ दिस इट इज अनफॉर्चुनेट लाइफ गम थीबन से पनबे आई चटखिबा तांग तरागमंगादा एमजी एवेन्यू दा लेबा क्वामना योनफमदा बम पोखाइबदा मियोय अनि सिखिबा मदे मियोय मरी असोपन नंखिबगी थौदोक लेखरबनी चुराचांदपुर डिस्ट्रिक्ट के इंडो म्यांमार बॉर्डर की मफम ओरिबा रिहांगी बॉर्डर पिलर नंबर 58 की मनाक्ता ngarang numidang pung taruk makhairom taba matamda khulai paibasingna 23 suba Assam Rifles da ambush tawrakre akan mamongda chatharakhiba ambush atuda Assam Rifles ki maikai dagi su handuna nomai kapkhi ngasi ayuk nongan ba phawba nakal ani da nomai kapna bagi thawdok chathake Assam Rifles की माइकैदगी नोमै कापनबा लोइरबा मतुंगदा पाक सन्ना थीबा हुंबगी थबक चथबदा एम्बुस तौरकलिबा मियोइसिंग अदुगी मरक्ता अमा ओइगनी हाइबा असिबा हक्चांग अमा फंगले AK Rifles की लाइफ राउंड मरु तरागमंगा चाइनीज हैंड ग्रेनेड अमा अमदि IED अमा सुफंगले Assam Rifles के कांगबुना IED अदुंगसी अयु पुंग तरारोम ताबा मतमदा असोय अंगाम यावदना पोखायहनख्रे हाइरि इम्फाल मयोल मक्तदा लेबा कोनुंग लेकाइदा तोती इसिंग जही कुल्लोम फंगहंद्रबसु इसिंग चाखिबगिनी हाइबा बिल अमुक्तदा पुलप थाजिलकपदगे लमदम अदुगी मियाम मई हौना साउनरे हिरमसिदा रिपोर्ट अमा मणिपुर की निंगथौला सेम सनाजबगी लेकाइसु ओरिबा इम्फाल इसकी कोनुंग लेकाइ तोती इसिंग फंगदवा सही कुल्लोम सुरे इम्फाल मयोल लेजरबसु मफम असिगी मियाम कुहा अमदि कोम तौदुना इसिंग सिजिनरी थंगनबा इसिंगना लनाय ओइना लेदुना सिजिनरी यामना ngangngai oiba wafum amana ising chupang phangdraba khunjasing aduda inglising machamapan marfudramari gi February thadagi inglising ani taramari October tha phawbagi ising season khibagi ni haiduna handakta PHED maintenance division 2 gi makhada leba sub division 1 gi EE na lupa lising tara truk chama dagi lising tara tare chamapan nifu phawbagi vil pulap pirapada lamdamdagi miyamna pendaba madi khoisawna wafam kya thamnarakle सुकुलसी अखोई कोनुंगदा अखोई हे लेरकपदै ngasi bawi ising aiba toti ising je अखोई imita uba phangde अखोई ji leiraga dum paisa ting ting leire ise अखोई chahi yame matam sange अखोई कोनुंगदे होंगकपदगी
aduna ngasi baw manungda akoi leira ga po season na bang aktani aduna hudi toti gi bin thiba khotpa haiba do akoi di chungam jungam jaro aduga akoi toti ju sarkar da thaksu thakte adu ngasi baw da phangju phangjade phangda potu bu paisa hoina thiu habsidi chana da wane ba potu phangakan da paisa thiu haraga di ai du potu phangdana paisa thiu habji ngai ba phaude akoi si singju phangda bana su loire leibana su loire leirappa sidai sida khoi di ta gudingi phangi paisa sidai paisa leita ba se yawi su nukte jai sing leiba se ngamde adu tangai phadana season da ba yadani sada chinjari ba sana se bandho thamaga ising di tangai phadana season da ba yadabani na si season e mapu pandaba pangkhak oiraba department asigi wafam yabangam loi ising phangdana bill thimangam loi PHED na table da famlaga ising pibagi muhta field da chatlaga yengsilu ising phanglabadi bill thige hairaduna palace compound residential society gi president su oiriba RK sana jawna wafam kya su phongdrokle akoi kun manungda laijeriba mayam si ising phangdabadi chahi ta kun sujale singse matang khara thamanga tokti charammi adudugi mathangda khoi lekai de lei mi pung khuding che kom taru chingkala ko mungi si nei thangna chana badi khoina leira ga khoi sing si nei ngasi phabuda khoi wariba mayam si akoi complaint local honorable MLA khoi local area gi MLA hujig leiba ibungo chan adu lonen official mayam field work la survey tawna konu manung chi sing ta de ai bi moina proof tawgrabani ising chada ba khoida karamna bill se thiga doribno haibo se khoi wapun thamjaningi tasengna khoi ising chaba imthong khuding da ising chaba origadi khoi bill si thijaba pami haiba bill table work ta subu se bill sima se exam tawbiu loinan khoi ising phangan biu khoi thibum thopaga sna thijaga haiba si khoi department gi mage disu thamjari oinam imogaloinana pawdamjeiba Richard Ranjan Palace Compound Imphal East Manipur da Unity Day of India palan tawkhre haina All India Tanjim-e-Insaf Manipur State Council na thadorpa jarol amana khanglakli Hauzik break ki matungda mukan taram nokchari makataba pauda numinini chathagadaba All India Poetry Festival ngasidagi Zen Manipur Dance Academy da hokre festival hodopagi thoramda Sahitya Academy gi President Vishwanath Prasad Tiwari Secretary K Srinivas Rao Manipuri Advisory Board Sahitya Academy gi Convener H Bihari na chingba miyoi singna thoramapu sing oina saruyaki thoramatu da India gi tongan ba state tagi lakpa kabi amade Sahitya gi lamda thawai yaujaba miyoi singsu saruyaki ahubwa numita tongan ba state tagi lakpa kabi singna masa gi sereng sing pathoki Lions Club of Kanchipur gi taragani thoi suba charter night ngarang Nirmala Hotel da pangthokrai thoramatu da Past District Governor Lion T Saitapriya amadi club asigi luchingbi kyasu sargyaki thoronggi sarkamoina club asina sinduna pangthokiba peace poster contest ta makung mathang taraba mairoi singda manamathum peki nauna club asida yaurakpa Lion ahungi induction ceremony pangthoki mausadagi chanarpagum hanagi Lion members singda rededication pangthokpagaloina na charter members singbu ikai khumnaki chief guest oina sarugyakiba past governor Saitapriya na Lions Club of Kanchipur lisingani anida lingkhatkibadagi ngasi phauba miyoiba khunai gi yaifanaba thabak thorum kya paikhatuna lakli haina singthaki Family Welfare Department के Additional Director in Charge Shyam Sundar gi Nauremthong Takhelambam Lekai de Leibe Yumda Bom Thamlamba Thawongbu Yaningda Phongdok tu nangasi Lamdam Adongi Mera Pai Binupi Singna Nauremthong da wakan mifam chathakre Bom na warwi sin purakpa ngamgadra bom sanapot nate samaj da aki akhang pohan bana chawkat khongthang da maning halli haibana chingba wahai kaya placard singda iki asigumba thodok asimatungda amuhana thuan bikanu haina Mera Pai bi amana phongdorkli Manipur da hoji paliba Congress Sarkar asi Senja Thumjagi Chang Wangbana Lairba Praja Singh Kok Takhut Hamnare haina BJP Manipur Pradesh ki President TH Chawbana ngasi lamboi khonang khongda leiba BJP ki office complex ta pangthokpa political conference ta haikre thoramatu da hanagi MLA Mainam Borod BJP Central District ki President AK Iboyaima BJP Uripok Mandal gi Luchingba N Purnachandra Hariba Musing Asina Marueba Musing Oina Sarkyaki. Te Saupana Makatana Fundo Kibada, Congress na Chahi Tarahena, Manipur da Sarkar Pairak Pasina, India ki State Chingi Manungda, Kwaidaki Senja, Thumja Tauba Lamdam Ama Oire Haina, Maral Siki.
ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯏꯀꯅꯃꯤꯁꯦ ꯁꯨꯃꯥꯏꯅ ꯍꯧꯒꯠꯄ ꯃꯈꯣꯡꯁꯦ ꯄꯤꯛꯑꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯒꯠꯄ ꯄ꯭ꯔꯖꯥꯗꯗꯤ ꯆꯔꯥ ꯍꯦꯟꯕ ꯂꯧꯃꯤꯗꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯀꯩꯊꯦꯜ ꯆꯠꯄꯗꯗꯤ ꯄꯩꯁꯥ ꯂꯩꯇꯕ ꯏꯀꯅꯃꯤꯁꯤ ꯍꯤꯡꯅꯅꯕꯒꯤ ꯅꯣꯡꯒꯤ ꯆꯥꯅꯅꯕꯁꯤ ꯋꯥꯠꯄ ꯁꯨꯃꯥꯏꯅ ꯁꯨꯞꯆꯜꯂꯒ ꯄ꯭ꯔꯖꯥꯁꯤꯗ ꯌꯥꯝ ꯏꯀꯅꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯊꯗꯅ ꯂꯩꯍꯜꯂꯦꯕ ꯁꯣꯝꯗ ꯍꯩꯒꯠꯂꯒ ꯑꯆꯧꯕ ꯕꯤꯔꯂꯥꯒꯨꯝꯕ ꯑꯗꯩ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯦꯅꯤ ꯑꯆꯧ ꯑꯆꯧꯕ ꯊꯤꯀꯥꯗꯥꯔ ꯑꯆꯧ ꯑꯆꯧꯕ ꯃꯟꯇ꯭ꯔꯤ ꯑꯆꯧ ꯑꯆꯧꯕ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯖꯥꯠꯇꯣ ꯁꯨꯃꯥꯏꯅ ꯐꯪꯒꯠꯂꯒ ꯃꯊꯛꯁꯤꯗ ꯆꯥꯕ ꯃꯈꯥ ꯄ꯭ꯔꯖꯥꯗꯅ ꯏꯀꯅꯃꯤꯁꯦ ꯁꯨꯞꯆꯟꯗꯅ ꯂꯩ ꯉꯁꯤꯒꯤ Kurai ahongai amadi IMC ward number kunga humdoina konba mafam sing amasung Impal Turel Torbanda Moshiliba Sing Aingi oiba matik chaba thabak paikat bahongna bagi warep lobaga loinana Turel Torban Sing sengdokpagi thabak paikat bahokre ward number kunga humdoigi councillor Birjit amasung ward asigi manungda leiba club singa khushamnaduna pangthokhiba thabak asigi matangda Stern Education Club Kurai ahongai gi member amana phongdorpada Turel gi ising lu nana thamnaba khongthang asi lokat pani Turel khongnungda motion basing aingoiba matik chaba cherak pinana ba thorang leire haiki All Manipur College Teachers Association gi mihuching Chief Minister ga unatuna warwesin puraknaba Chief Minister na phongdorakhiba wafambu association nasina thagat pa phongdorakli hausi breaking matungda amuka nataram nok cheri makhataba pauda Jatkiba December gi tang taraga tarukta Pakistan ge Peshawar da leiba Army Public School amada terrorist kangbu amanna changlaktuna mairoi chamaga kunthran thoi yauna mioi chamaga yankai nongmaina kaptun hatkiba thodok adubu ngasi Mega Manipur School ge mairoi amadi oja singna minute ani tumina leptuna awaba phongdokrai awaba phongdokpa duda Mega Manipur School ge Board of Governing ge mioi sing oja amadi mairoi kayana saruk yakhi Handakta IPS ki promotion pangkraba Bisnupur district ki SP oiriba N Herojitbu haraukta yamna opagi thoram mamang ase Kurai lamlongda leiba United Sports Association ki office ta pangthokrai thoram aduda yankai nipal suba CC mitta saruk yagadaba USA gi player singi siznagadaba pochai singsu yenthoki thoram aduda Education S ki director oiramba TH Samungau USA gi president Dr. Y Nandabir yaw namyoy kayana saruk yakhi Dr. Y Nandabir na Handak CC Mitta USA na afaba performance pibangamgani Kurai Maikaida Herojit kumba IPS officer amalaiba si lamdam adongi chauthok chaningai ni haiki IMC ki ward number 3 ki oina Pradhan Mantri Jan Dhan Yojana gi makhada zero balance paisa tingdana hangba bank passbook sing yenthokpagi thoram ama ward number 3 ki councillor Hizam Nutan Chandra gi yumda pangthokrai thoram aduda Punjab Sind and Bank Thangal Bazar gi senior manager yauna mioi kayana saruk yakhi bank card holder Chanipal longi passbook yenthoki Langol Game Village Zone 3 da leiba Center for Treatment of Drug Dependency and Alcoholism Rainbow gi Mari Suba Mapokuman Thorong ngasi center asigi sanglen da pangthokrai thoram aduda ICA gi member H Angshal Koran gi President Lolikanta ECA gi member Babuna Marueba Musing oina saruk yakhi Janims ke mamang thangba saruk talaiba lambi asi asuki matik phatre TV Tower mamang gi lambi oina Kurai Kongpal gi intervillage road ki phibam phattaba sina chathok chasinda awaba kya mayok nare lambi gi nakalda drain leitabaga chap manare praja singi awaba yenglaga Janims ki mamang thangbada hana get phalamba du amukana phatpiu haina Foundation for Rural and Urban Development Manipur gi president Tombana apil tawakli प्रजा की सेवा तौरबसिंगना सत्पदा याम खुदुम थिंगाई नुंगु ताकुंगी थोई मसी यारगदी सिपाइरेब खुराई केंद्र की एमएलए ना येंबिदना ड्रेन फारबिदना लमे से खतम मतिक चाना सिंबिदना प्रजा की येंगदना मा प्रजा की मिलुलोने प्रजा की येंगदना मा थाग खने प्रजा की खतम जेंजन बिउ हाइबो वाइ से आई थमजनी एमएलए की मफुंदा सोरो असिबो आइदा थिंजनना गेटना मा थिंजन बेसे अखोई प्रजा पुना मना अखोई पेंदे मसी अमदन अखोई अना एक पुबला खतम फापे याबो पुबो याबा गेटना फाबिरगदी सरकारबो मफे लेतना फाबेसगनी Housing maru eba pau amuhana Khuyathong da bom pokhaibada nan Manipuri ahum sire mari sokle amade ising tadaba toti gi chahi kun gi tax thajilakpada miyam mai hongna saunare ISTV na bijap pau hojiki waina di matang se lojare miku khari matungda ahen ba pau single loina na amukana phangbigani